Akasbani Imphal Ngangbam Nganthoi na pau pajari. Aina thingkraba lalholup KCPPWG gi kadar nifutaru ngasi khulai thadokna sarkar da changjakre. Imphal gi Mantri Pukri Garrison da leiba Colonel Biplab Tripathi training set ta pangthokhiba thoram aduda lalholup asigi miyoi nifutaru ka loinana khulai kunipan sarkar da khusinakhi. Khulai sing adugi manungda AK series ki rifle ahum, AK-56 rifle mari, Insas X caliber ama, SLR ama, 9mm carbine ama, .303 rifle ahum, RPG ama, 9mm pistol ani, 7.65mm gi pistol ama, double barrel ani, single barrel mapan, magazine tarataruk, RPG cell mapan, hand grenade kulumdoi amadi, electronic detonator nifu yauri. Kadar sing asi sahi ahum rehabilitation camp ta leigani. Masigi manungda makoina masagi sana balam sing da vocational training na singbada saruk yaduna makoigi senda lambi lehna buhona bagi ayaba supiri. Thoramdu da saruk yaraduna Mukhyamantri Umnam Khemsana hai English ngani kulumdoigi May ahum da thokiba irang na maram oiraga Raija sigi sing amasung tam animakta khulai paiba miyoi singi masing hengatkiba si yamna laibak thibani. Adumoinamak irang thokraba matungdagi ngasi phawbada Central Force amasung State Force singna khulai lising nipan gi mathakta lokhatkre. Masigi matungda anoba sarkar laklaba matung telaba matam asida khulai lising amachani lokhatle. Raija sigi oina chakhau puthokpa lawmi singi damak hena khudong chahanaba chakhau gi oiba Integrated Processing Unit ama Imphal gi lamphel patta sanabagi damak Kendra Sarkar gi ayabe pirakpa leire. Masigi damak structure sing sengotpa haunaba sem saba loire haina Raija gi Lawu Singu Vibhag ki Director Peter Salam na hairi. Raija gi Directorate of Information and Public Relations DIPR na sinduna Imphal gi nitai pachu thekta leiba Directorate asida paring naina chatharakpa Meet the Press ki tharomda Peter Salam na hai Raija gi Lawu Singu Vibhag na lawmi singi phibam hena fagarhanaba amadi khumang chawsinba lawu pathap lehenaba matam gi matung ina paikhatpa yaba thabak tharom kya paikhatli. Khongthang asi Raija sida Lawu Singu gi sathok hena puthoknaba lawmi singda selthom gi phibam fagarhanaba Lawu Singu gi thabak tharom sing hen laithok hanaba amasung khumang chawsina changsinaba Vibhag asina paikhatpani. Sahi asigi oina hojik phawbada lawmi singda har phanghanaba paikhalakpa khongthang gi saruk ama oina Raija sigi tongan ba mafam chama humbudra da Vibhag asina sinduna lawmi singda darkar leiba har sing phanghankhre hairaduna lawmi singna lawfamda darkar leiba har gi changdamak siznanaba appeal su tawkhi. Churachandpur gi Deputy Commissioner Krishna Kumar nangasi Jila adugi Koite da leiba Kumbi Pukri High School, Molnom da leiba Gandhi Memorial Government High School amasung Toibong da leiba Toibong High School gi phibam yangsinkhre. Khongchat aduda Jila asigi ADC Saiminthang Lenthang ZEO Easter Chingneikin amasung atai staff sing saruk yakhi. Tungda Deputy Commissioner na Jila asigi College of Nursing amasung Churachandpur District Hospital gi hojik paikhatliba sem sabagi thabak tharom singchu yangsinkhi. Tamenglong Jila gi Tamenglong Ward number 7 Kasungluwang C Center da Jila asigi Mobile Medical Unit MMU na PMJAY Goan ga khusamnana sinduna lemna layangbagi kem amang asi pangthokre. Kem aduda mafam adugi miyoi humphuromda ana layangi khudongchaba sing pikhi. Tobacco Free Educational Institute haiba hiramda nongmagi oiba awareness program amang asi Sandel Jila gi Komla Thabida leiba Liwaching Government High School da pangthokre. Thauram adu District Tobacco Control Cell District Health Society Sandel na sinduna National Tobacco Control Program gi makhada Shoes Head Shoes Life haiba hiramda pangthokibani. Thauramduda mahiroi sing oja sing amasung health official sing saruk yakhi. Net parikha gi question leak oibada chenaba sing sarkar na ahak pasarak pigani haina Pradhan Mantri Narendra Modi na thajaba pikre. National Democratic Alliance NDA Parliamentary Party meeting da wangangbada Sri Modi na hai leba asigi naha sing na sarkar asida thamliba thajaba manghandanaba question leak ohenbada chenaba sing maral gi matik chaba serak phanghangani. Masigi damak sarkar asina paikhatpa yaba thabak sing paikhatli. Makhatana lakadaba parikha singda question leak oidanaba mari leinaba sing khosamnana satpagi tangai fadaba lei. Parliament House Complex ta pangthokpa mifam aduga mari leinana Parliamentary Affairs Mantri Kiren Rijiju na hai net parikha gi question leak oi haibagi pau hek phangbaga sarkar na khudak ta thabak paikhatpa hauki.
ꯄꯥꯎ ꯂꯣꯏꯖꯔꯦ꯫